Manipur ki Deputy CM Nemcha Kipgena Thadau Singh ki identity amadi Manipur ki territorial integrity ngaktuna tongan taningba kuki Singh ki wakhalondagi lapna leinaba Thadau INP Manipur na appeal tawrakli Thadau INP Manipur ki joins the General Secretary Mango Thadau na Thadrokpa Cherol amada Kangpopi AC ki MLA Nemcha Kipgenbu Manipur ki Deputy Minister Oinaba wasak lawkibada taramna opagi warol thamlakli loinena Thadau Singh Puwari da mahakna Thadau Singh maraktagi hanba oina lengak ngakpada achoba fampu bani haiba wafam su thamlakli Cherolasina makata na hai kumjale sangani kunhumdagi me ahumdagi Nemcha Kipgen kuki Singh tokai tani ba wakalonda sagatba oina uduna lakli adubu mahak Thadau Drive ki certificate holder ama oina Kangpopi AC dagi oina seat fangkibani Mahak any kuki drive the chande mahak na deputy CM ama oina thabak tauba matamda Thadau Singh na sogatli suspension of operations su agreement da Manipur ngamkhai amadi saktam ngak na bawafam yauri masida kuki National Front KNF UPF group amadi su signatory singa masa-masagi thaudang khangna kok sungsin naduna Manipur kanaba khonafam thoi karigumba tokhai taningbagi wakalonda sawalaklabadi miyamgi thazaba manghanbagi damak akanba mityeng sangani mangna Imphal da lakpada mahak puhiram amatada ayetpa pifam thokte Thadau amadi maidei sing wakal tanaduna akiba leitana Imphal amadi valley area da jangli ingtapa purakpa haibasi lana launa daba lana khana daba matamda khak ngamgani ma kuki Singh wakalonda tongsinba makoigi political representative nate maram aduna mahak nasu akiba leitana masagi identity ngakna kuki Singh na thengnafam thoi haba wafam cherol asida yauri